Lakhipur online putoksaba October ki tang manga Sagol se numit ki Khomjinba Pao tabirasi Ahanbada maroi Pao Jiribamdagi Imphal pairiba helicopter gi bhara lupa lising ani makhai ohenbina bataksin kre Durga Puja gi ira thorom ing tapna pangthokna bagi pandamda Puja committee singna ngaktuna chatkadaba niyom singi matangda khanakre Sire haiduna doctor na haibadagi sosanda purakraba matung hingalakpadagi silcherda irang thokre Nong ka hena chubana khusemgi chauthokduna sikimgi urja dam kaikre miyoi kaya thiba phangdana leiri amasung Asian Games ta Lablina Borgohai boxing da silver medal phangle sepak takraw ngasi dagi hauragani Hojik mapungoi Pao tabirasi Jiribamda leiba Azuka JDO United Jiri Youth League AJMP MSU MSF Desam KSA amadi Amobhagi mifama mapangthokduna Jiribam district asidagi Imphal da pairiba helicopter gi bhara asi hana company ga Manipur lenga ka lebna kiba mamal lupa lising ani makhai da ohenbinaba DC Jiribam gi kuthangda Manipur gi CM da aiba cherol amangarang thakre Cherol adugi copy amasu transport minister da su thakre haina Azuka gi president M Maipak Sanana phongdorakli mahakna makhata na haikibada hojik Manipur gi oiriba irang asina Jiribam dagi Imphal chatpa matamda road transport asida khudong sadaba amadi Jiribam gi praja miyam gi amata ngairapa chathok chasin gi pambai oina helicopter service asi oiri maramaduna helicopter service asi gi company ga Manipur lenga ka yana kiba bhara lupa lising ani makhai ohenbinaba Jiribam gi CSO sing amadi mahiroi lup ki mahut sinjaraga Manipur gi CM da haizari haina phongdorakhi Akoi Jiribam da leiba civil society organization sing Chatagi aduga Mera Paibi gi Saitagi Akoi leiba hojigi Manipur gi situation asida Akoi maruina Jiri dagi na Imphal chatpagi Akoi National Highway number 37 asi situation si fatabana maram waraga hojik phausi agi me third agi ngasi pawda koi community wanamak suna chatpagi khulong chabaje leitabadagi akoi asigi amata ngairba Imphal jobagi lambi si koi helicopter service na maram asi kadang oiba aduna helicopter service si datangai phadana koina emergency gi oiso mo oiso chatpa matam sida magi bhara koi price se koi ticket ki maman ji am wangba jo wangba si koi covid ki mamang da hariba koi helicopter service Jiri Imphal paini haibagi government ge janagi ba hanba janagi ba si company ge janagi ba si rupa lising ani ga chamwani minute ta kari da par kan da koi na khangobada adu matam khari ki matungda ekoi maman si ekoi ki maruina covid ki matam da mi si ekoi ki social distancing taugadabani dunia haibagi kulong jaba magi adu magi kanoda maman ji haiga khare hoji 3800 leire aduna si yamna reasonable oidaba mamal oibanina ei covid su hoji leitre aduna ekoi gi leiriba ji ngasi Azuka adagi JDO Jiri United Jiri Youth League aduga apun Jiribam Mera Paibi Amoba Jiribam branch aduga Chatagi MSU MSF Desam haribo organization mayam sina koi honorable chief minister da koi deputy commissioner Jiribam gi kuthangda koi application amakak koi submit tawbani hariba aduga copy tu sina honorable minister transport government of Manipur da koi copy tu taujai aduna yarga di Manipur government na hariba sigi matter sida khara lumna lobi rakanda amathuna hariba haigat kiba mamanje koi reasonable oidaba mamanje mamangi yana kiba 2500 tagi yana kiba du da haida view finally thahan view aiduna koi mayam gi mot sinjaraga koi ngasi si media gi thongda koi na appeal si tawjabani
Lakhipur da Durga Puja gi rat thorom ingtapna pangthokna bagi pantamna mipamama Lakhipur Municipal Board ki conference hall da subdivision asigi assistant commissioner Laksajit Gogoina mayai tangbul lauduna pangthokre mipamda puja committee singna ngaktuna chatkadaba niyom singi matangda khanakre puja latkadaba committee singna makoi gi president natraga secretary gi Aadhaar card natraga voter card Xerox copy kaloinana subdivision dagi form lauduna mensilaba matung Circle Office ki kuthangda portal da upload tawgadabani hairi matungda puja committee na police station dagi ayaba phangani ain kaina yu yonba thingnana ba khongjang changsinaba su excise ki miyoi singda khanghanki thoganingda thodok sing thokpa thingnana ba nungthil gi pung amadagi numidang gi pung 10 gi manungda lai thadana ba khanghanki lambi thatuna puja gi sel khaiba amadi sarkar gi office singda changduna sel khaiba athingba thamli puja gi matamda police station da control room ama hangduna thamgani hairiba mifam aduda Lakhipur gi circle officer Jonathan Bhaifei OC Kamlesh Singh municipality gi chairman Mrinal Kantidas Vice Chairman L. Robindra Singha, Ward Commissioner Singh Amadi Puja Committee ki Miyoi Singh Sarukjaki. Khanganjaba ma Lamdamasigi maming leiraba Sarugi Doctor Ortho Specialist Dr. C.H. Rakesh Singha Jumsakaisha masung irai nimit khudingi Well Care Medicos Lakhipur Town da laktuna layangadauri. Kudong saba silobi ho advance booking ki damak Well Care Medicos Lakhipur Town ki mobile number 8134-835398 number asida call tawbirabu. Pokpa tangairiba angang ama sire haiduna doctor na haibadagi sosanda purakraba matung hingalakpadagi Silchar gi Lanai Hospital amada irang thokre angang adu doctor na sire haibadagi imung manungi miyoi singna mathau mangam pangthokna naba sosanda purakpa matung kapakpa amadi lengot pathengnarakpadagi amukhanna hospital tamna puduna laikanari haina pawasina hairi thodokasi leibak pokpa numit ki numidang pung 8 da angang adu normal delivery oirabagi ngahaki matungda angang adu sire haina imung manungda phongdorakibani adumainamak mathangi numit ki ayuki pung 3 phawba observation da thamkibani hairi adubu angang adu Silchar Sosangata mahaki imung manungna puraklaba matung khanghaudana kappagi makhol tarakpa amadi leng otpa thengnabadagi amukhanna hospital atuda purakibani Haujik ICU da thamli thodogatugi matangda ngarang Silchar gi social worker Sujit Das amadi laikai gi miyam laktuna irang thokhi lanai layeng sang amadi doctor adugi mathakta FIR ama thangatkre haina Silchar dagi Ajit Das ki report amada phongdorakli 2 নম্বর নার্সিং হোম কর্তৃপক্ষ কোনভাবে বাচ্চাটা ডেলিভারি করার পরে কইছে তারা বাচ্চাটা ডেড এবং প্যাকেট করে রাখি দিয়েছে 7 ঘন্টা প্রায় প্যাকেট অবস্থায় আছেন বাচ্চাটা তারপরে বাচ্চাটারা কইছে শ্মশানও নিয়ে যায় শ্মশানও নেওয়ার পরে দেখা যায় বাচ্চাটা জিতা কান্দাকাটি করে আবার হসপিটালও আনা হয়েছে আনিয়ে এখন বর্তমানে চিকিৎসাধীন চলছে আইসিইউতে আছে আমরা এটাই জানাইছি যে এখন তাড়াতাড়ি আগে বাচ্চাটা সুস্থ হোক তোমরা যেভাবে ভালো চিকিৎসা করে মালিকরে ডাকাইতাম মালিক এখানে আসতাম কইছি যত তাড়াতাড়ি বড় বাচ্চাটারে সুস্থ করো এরপরে বাকিটা আমরা দেখবো Ka hena nong chubana khusemgi chauthokduna Sikimgi urja dam kaikre miyoi kaya thiba phangdana leiri haukiba pung kunmari da akanma nong chubana maram oiraga North Sikimgi chungthang da leiba Sikkim rajyagi megawatt 1,000 mai puthokpa khwaidagi maru oiriba dam ngarang ising chelna chenthakre hana tista urja haina mingthonba haujikna Sikkim urja hairiba dam asina Raja sigi electricity phanganbada thoidokna mateng piribane dam asi kaikiba asina raja sitanatana leibaka sigi achoba mangjaba ma oiri hydro power project asi haukiba 2013 February thada lupa crore 1,300 ga humpumanga changna sakhibani tista turelda khanghaudana tholakpa ichaw aduna dam adu chenthaki bagaloinana thodogadu da army personnel kunomdoi galoinana atai miyoi 58 thiba phangdana leiri dam asi dagi khanghaudana chentharakpa isingna anema mafam kaya da yum kaya thumjinkhre China gi Hangzhou da chathariba 38 sube Asian Games ki ngarang phawbada Bharatna gold 19 silver 13 bronze 12 ga punna medal marfuma thoi phangle ngarang Bharat ki oina Neeraj Chopra na javelin throw da gold aduga Kishore Kumar Jelana silver medal lauki Lablina bor gohaina ngarang boxing gi kg 63 gi kanglupta final da China gi Li Qian gi makutta maithiduna silver medal phanghore Masikalwenana Lablina Paris Olympic da sanabagi ayapa phangkhre
Asian Games ta sepak takraw nupagida Bharat ki matamda ayuk pung 3 makaidagi Thailand ga sanaba hokre. Ayuk pung 13 makaida Philippines ka sanagani aduga nupigida Bharat ki team amadi Vietnam ayuk ki pung 8 makaidagi sanaba hogani aduga numid yungba matung pung 12 makaida Bharat amadi China sanagani aduga nupagi hockey da ngarang Bharat na South Korea bu goal manga ahum da maiti handuna Bharat final changkhre. Medal teli da ngarang phawbada China na medal 413 phangduna ahanbada Japan na 2 subada aduga South Korea na 3 subada leiri. Medal marfuma thoi phangduna Bharat na medal teli da 3 subada leiri. Thangan jaba ma tongan ba competitive exam gi damak chama da chama mai pakna bagi damak coaching pizariba Infinity Knowledge Center na center asigi ahan ba batch September gi tang 19 dagi haure. SSC MTS GD CHSL Indian Army Assam Police TET CTET grade 2 grade 3 amadi grade 4 gi exam gi damak maths reasoning English GK na chingba coaching lobining ba singna kudung chaba si lobiu ahan ba batch ayuki pung 6 tagi na 9 phawba oigani admission fee free oigani akupa marol gi damak Kasar Lakhipur ward number 9 da leiba Infinity Knowledge Center gi center in charge Sir Tennyson gi mobile number 7002554061 number asida ngasimhak paw phawnabiu. Nungairaba paw khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna e tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu nasimak lengsim birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layengzari chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified mobile number 9435070286 Agi mingino dini kawe agi makhong se narapdagi chatpada problem oidna makhong se pomaga makhu gi tang sida hana hore anaba se hanbe yorapase dagi chalaga jeng badagi mari mangani se jeng bada agi masa se kyam jamna phai habdoi khangi agi ming se baton aksang se jamna nungai tabadagi mapan na jana layeng jarure khwang nabadagi amso khong nabadagi ado Poloida Pagi Sar Pangnabadigi Sar in Pumda treatment Sojabadigi, Loin and Naja Punjara Amazon, Nangi bike, Tomasu bike, Mataka Kong, Hypangame, don't put the Mamang that they Kong Hypangam Kite, because it is down the free that gets on there. Aigi khongse chahi taraga taruna dana isim chatwa jada badagi awabu oina Dr. Punamakta layeng modagi phaba ngamda badagi Santi Kumari Dr. Sigajeng badagi agi khongje nungaire awabu laiti karamina ina nungai dana mayamda ina thumhari tawjari ni Aroibada maroi papau amukhanna Jiribamdagi Imphal pairiba helicopter gi bhara lupa lising ani makhai ohenbina bataksin kre Durga Puja gi ira thorom ing tapna pangthokna bagi pandamda puja committee singna ngaktuna chatkadaba niyom singi matangda khanakre Sire haiduna doctor na haibadagi sosanda purakraba matung hingalakpadagi silcharda irang thokre Nong ka hena chubana khusemgi chauthokduna Sikkim gi urja dam kaikre Miyoi kaya thiba phangdana leiri amasung Asian Games ta Lablina Borgohai boxing da silver medal phangle sepak takraw ngasi dagi hauragani Lakhipur online YouTube channel gi Khomjinba Pao sandok chaba ngasi gi oinadi matang asida loijare